ꯍꯥꯏꯕꯤꯌꯨ 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 ꯑꯩꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕꯁꯦ ꯀꯨꯏꯔꯦꯕ ꯀꯨꯏꯕꯗꯤ ꯑꯩꯒꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛ ꯍꯥꯏꯕꯅꯤꯅ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯛꯆꯒꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯗꯣ ꯑꯩꯁꯦ ꯄꯥꯞꯀꯤ ꯊꯕꯛ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯞꯀꯤ ꯊꯕꯛ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯅ ꯏꯆꯥ ꯂꯩꯅ ꯑꯩꯁꯦ ꯑꯩꯈꯣꯏ ꯈꯟꯅꯔꯛꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯏꯕꯥꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯔꯒ ꯃꯥꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯈ꯭ꯔꯦ ꯑꯩꯁꯨ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯄꯣꯛꯆꯩ ꯑꯗꯨ ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯄꯁꯦ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏ ꯅꯨꯄꯤ ꯂꯩ ꯃꯆꯥ ꯂꯩ ꯑꯗꯨ ꯃꯥꯁꯨ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯅꯨꯡꯗꯥꯡꯁꯤꯗꯩꯁꯤꯗ ꯅꯣꯡꯃ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯑꯃꯗꯁꯨ ꯆꯪꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯁꯦ ꯇꯣꯉꯥꯟꯅ ꯂꯩꯖꯩꯌꯦꯕꯀꯣ ꯑꯗꯨ ꯂꯩꯕꯁꯤꯗ ꯃꯣꯏꯒꯤ ꯃꯅꯤ ꯍꯥꯏꯅ ꯐꯨꯝꯂꯧꯗ ꯂꯩꯌꯦꯕꯀꯣ ꯃꯅꯤ ꯍꯣꯏꯁꯤꯗ ꯂꯩꯕ ꯀꯥꯟꯁꯤꯗ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯑꯃ ꯃꯣꯏ ꯌꯨꯝꯂꯣꯡꯒꯤ ꯃꯤꯁꯦ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝꯁꯤꯗ ꯆꯪꯉꯀꯥꯟꯗ ꯃꯣꯏꯁꯦ ꯑꯐꯕꯗꯤ ꯁꯥꯔꯒ ꯀꯩꯅꯣ ꯍꯥꯏꯔꯝꯃ ꯃꯣꯏꯁꯦ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯆꯠꯈ꯭ꯔꯀꯥꯟꯁꯤꯗ ꯃꯣꯏꯁꯦ ꯍꯦꯛ ꯆꯠꯈꯤꯕ ꯂꯣꯏꯕꯒ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯃꯐꯝꯁꯤꯗ ꯑꯩꯁꯦ ꯀꯤꯗꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯨꯝꯃꯤꯕ ꯀꯥꯡꯈꯟ ꯃꯊꯛꯁꯤꯗꯩꯁꯤꯗ ꯀꯩ ꯅꯞꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯀꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯣꯏ ꯃꯅꯦꯗꯣ ꯀꯧꯔꯅꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯀꯃꯥꯏꯅ ꯇꯧꯅ ꯍꯥꯏ ꯃꯅꯦꯅ ꯁꯨꯝꯆꯤꯠꯅ ꯀꯟꯊꯣꯛꯑ ꯏꯃꯨꯡꯗ ꯇꯩꯔꯦꯟ ꯆꯥꯏꯊꯣꯛ ꯏꯁꯤꯡ ꯆꯥꯏꯊꯣꯛ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯍꯤꯡꯗꯨꯃ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯒꯤ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯎꯆꯤꯟ ꯑꯍꯤꯡꯗꯨꯃꯗꯤ ꯐꯔꯒ ꯂꯩꯇꯕꯅꯤꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯇ꯭ꯔꯤꯕ ꯗꯨꯀꯥꯟꯗꯨꯗꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯌꯨꯝꯗꯨꯗꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯁꯪ ꯁꯥꯔ ꯂꯩꯖꯕꯅꯦꯕꯀോ ꯌꯨꯝꯗꯨꯗ ꯑꯩꯁꯦ ꯂꯩꯕ ꯀꯥꯟꯗ ꯌꯥꯝ ꯀꯤꯖꯕ ꯍꯥꯏꯇꯥꯔꯦ ꯏꯃꯨꯡꯁꯤꯗ ꯆꯪꯕꯗꯀꯣ ꯀꯤꯕ ꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯅꯤꯡꯗꯨꯗ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕ ꯄꯥꯁꯇꯔ ꯑꯃ ꯂꯩꯌꯦꯕ ꯑꯗꯨ ꯄꯥꯁꯇꯔꯗꯣ ꯃꯥꯁꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯐꯥꯎꯔ ꯂꯥꯛꯄ ꯀꯥꯟꯁꯤꯗ ꯑꯩ ꯀꯔꯤ ꯅꯤꯡꯁꯤꯡꯉꯝꯃ ꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯄꯨꯁꯤꯅ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯑꯁ ꯄꯨꯄꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯊꯕꯛ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯂꯩꯕ ꯀꯤꯗꯅ ꯁꯤꯗ ꯐꯝꯃꯤꯅꯤ ꯀꯤꯖꯩꯌꯦ ꯑꯩ ꯌꯨꯝꯁꯦ ꯑꯗꯨ ꯅꯣꯏ ꯈ꯭ꯔꯤꯁꯇꯦꯟꯒꯤꯗꯤ ꯄ꯭ꯔꯊꯅꯥ ꯇꯧꯔꯀꯥꯟꯗ ꯕꯨꯠꯀ ꯇꯥꯟꯊꯣꯛꯄ ꯌꯥꯝ ꯍꯩ ꯍꯥꯏꯇꯥꯔꯦ ꯑꯝꯇ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯒꯦꯔꯥ ꯑꯩꯅ ꯍꯥꯏꯔꯨꯔꯦꯕ ꯑꯩꯅꯀꯣ ꯑꯗ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯏꯁꯨꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩ ꯇꯧꯕꯤꯒꯦꯅ ꯍꯥꯏꯔ ꯃꯥꯁꯦ ꯃꯌꯨꯝꯗ ꯕꯔꯕꯔ ꯆꯦꯟꯈ꯭ꯔꯒ ꯃꯥꯏ ꯅꯨꯄꯤꯁꯦ ꯄꯨꯔ ꯂꯥꯛꯑꯒ ꯕꯥꯏꯕꯜꯁꯦ ꯄꯨꯔ ꯂꯥꯛꯑꯀꯥꯟꯗ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯩ ꯄ꯭ꯔꯊꯅꯥ ꯇꯧꯕꯤꯒꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯁꯤꯅ ꯄ꯭ꯔꯊꯅꯥꯁꯦ ꯇꯧꯕꯤꯌꯦꯕ ꯄ꯭ꯔꯊꯅꯥꯁꯦ ꯇꯧꯕꯤꯕ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯃꯥꯅ ꯑꯩꯁꯦ ꯀꯤꯕꯁꯦ ꯐꯔꯦꯕ ꯑꯗꯨ ꯃꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯌꯤꯁꯨꯒꯤ ꯃꯤꯡꯗ ꯑꯗꯨꯅ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪ ꯑꯗꯨꯅ ꯁꯤ ꯕꯥꯏꯕꯜ ꯑꯃ ꯄꯤꯔꯝꯃꯦꯕ ꯃꯥꯅꯀꯣ ꯕꯥꯏꯕꯜ ꯑꯃ ꯄꯤꯔꯝꯃꯒ ꯃꯥꯅ ꯅꯪ ꯇꯨꯝꯐꯝꯗ ꯑꯗꯨꯝ ꯊꯝꯃꯣ ꯀꯔꯤꯝ ꯇꯧꯔꯔꯣꯏꯗꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯏꯃꯨꯡꯗ ꯑꯩꯈꯣꯏ ꯅꯨꯄꯥ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯃꯄꯥꯟꯗ ꯐꯝꯃꯒ ꯂꯩꯕ ꯑꯩꯁꯦ ꯀꯤꯗ꯭ꯔꯦꯕ ꯌꯨꯝꯗꯨꯁꯨ ꯀꯥ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯄꯤꯛꯇꯪ ꯄꯤꯛꯄ ꯀꯥꯅꯤ ꯀꯤꯐꯝ ꯊꯣꯛꯇꯦ ꯀꯥ ꯆꯥꯎꯔꯗꯤ ꯀꯤ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯩꯗꯤ ꯀꯥꯗꯨꯁꯨ ꯃꯆꯥ ꯑꯃꯈꯛꯇꯅꯤꯅ ꯑꯩ ꯑꯗꯨꯗꯕꯨ ꯀꯤꯔꯦꯕ ꯑꯗꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯝꯕꯗꯒꯤ ꯑꯩꯁꯦ ꯐꯈ꯭ꯔꯦꯕ ꯐꯈꯤꯕꯗꯒꯤ ꯑꯩꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯍꯜꯂꯛꯀꯥꯟꯗ ꯑꯩ ꯌꯨꯝꯗ ꯅꯍꯥꯟꯒꯩ ꯑꯩꯅ ꯀꯤꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯅꯤꯡꯗ ꯂꯩꯕ ꯃꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯄ ꯄꯨꯄꯨꯁꯤꯡꯗꯣ ꯑꯗꯨꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯍꯟꯕ ꯀꯥꯟꯗ ꯃꯥꯅ ꯇꯧꯕꯗꯩ ꯑꯩꯁꯦ ꯀꯔꯤꯝ ꯀꯤꯗ꯭ꯔꯦ ꯑꯩ ꯍꯥꯏꯔꯦ ꯃꯥꯅ ꯐꯔꯦ ꯑꯩꯅ ꯑꯗꯨꯗꯤ ꯗꯗꯥ ꯑꯩ ꯃꯣꯏ ꯆꯔꯆꯇ ꯑꯩꯁꯦ ꯆꯠꯅꯤꯡꯉꯦ ꯆꯠꯀꯦꯅ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯂꯣꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯆꯔꯆꯁꯤꯗ ꯆꯠꯂꯦꯕ ꯆꯔꯆꯁꯤꯗ ꯆꯠꯂꯀꯥꯟꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯆꯠꯂꯤꯅꯤꯀꯣ ꯆꯔꯆꯇꯨꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯆꯔꯆꯀꯤ ꯁꯟꯗꯦꯒꯤ ꯆꯔꯆ ꯆꯠꯄꯁꯤꯗ ꯑꯩꯁꯨ ꯐꯝꯃꯀꯥꯟꯗ ꯑꯩꯁꯦ ꯃꯣꯏꯁꯦ ꯄ꯭ꯔꯊꯅꯥ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄꯁꯤꯗ ꯑꯩꯒꯤꯅ ꯋꯥꯈꯜꯁꯤꯗ ꯑꯩꯅ ꯅꯤꯖꯔꯦꯕꯀꯣ ꯏꯄꯥ ꯏꯁꯣꯔ ꯅꯪꯗꯤ ꯗꯤꯁꯨꯗꯤ ꯏꯉꯝꯗ ꯉꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯄꯣꯛꯄꯤꯌꯨꯀꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯩ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯃꯥꯏ ꯍꯥꯟꯅꯒꯤ ꯃꯆꯥꯁꯦ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯅꯨꯄꯤ ꯌꯥꯎꯗꯦꯕꯀꯣ ꯑꯩ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯏ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯂꯣꯠꯂꯣꯏꯕ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯏꯆꯥ ꯃꯤꯔꯣꯜꯂꯛꯑꯀꯥꯟꯗ ꯊꯥ ꯀꯩꯅꯣꯃꯨꯛ ꯁꯨꯔꯒ ꯑꯜꯇ꯭ꯔ ꯁꯥꯎꯟ ꯂꯧꯕ ꯏꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯔꯦꯕꯀꯣ ꯏꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯍꯔꯥꯎꯔꯦ ꯑꯗꯨꯗꯩ ꯏꯁꯣꯔꯁꯦ ꯑꯃꯨꯛ ꯊꯥꯖꯔꯦꯗꯅ ꯑꯩꯅ ꯑꯃꯨꯛꯀꯣ ꯊꯥꯖꯩ ꯍꯥꯏꯅ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯝꯕ ꯑꯩꯅ ꯍꯥꯏ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯄꯤꯔꯛꯄꯒꯤ ꯊꯥꯖꯔꯤꯅꯦꯕ ꯑꯗꯨꯒ ꯏꯁꯣꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯄꯣꯟꯇꯦꯕ ꯑꯩꯁꯦ ꯑꯗꯨ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯕ ꯈꯣꯠꯄ ꯑꯗꯒꯤ ꯀꯣꯛꯁꯦ ꯏꯔꯨꯖꯕ ꯀꯥꯟꯗ ꯅꯣꯟꯊꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯡꯅ ꯍꯥꯏꯗꯒꯦ ꯇꯧꯕꯁꯦ ꯇꯠꯇꯅ ꯇꯧꯋꯦꯕꯀꯣ ꯗꯥꯛꯇꯔꯗ ꯌꯦꯡꯉꯨꯔꯦꯗꯅ ꯔꯤꯖꯟ
ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯦ ꯀꯔꯤꯝ ꯂꯩꯇꯕ BP ꯍꯦꯟꯕ꯭ꯔꯁꯨ ꯍꯦꯟꯗꯕ ꯑꯗꯩ ꯀꯔꯤꯝ ꯇꯧꯗꯕ ꯑꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯩꯅ ꯑꯗꯨꯁꯨ ꯃꯊꯪꯒꯤ ꯁꯟꯗꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯏꯄꯥ ꯏꯁꯣꯔ ꯑꯩꯒꯤ ꯀꯣꯛ ꯉꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯐꯍꯟꯕꯤꯌꯨ ꯍꯥꯏꯔꯒ ꯑꯗꯨꯁꯨ ꯐꯔꯕ ꯑꯩꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯐꯔꯦ ꯑꯗꯨꯁꯨ ꯐꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯑꯁ ꯃꯣꯏ ꯏꯁꯣꯔꯁꯤꯗꯤ ꯑꯩ ꯏꯁꯥꯁꯤꯗ ꯋꯥꯈꯜꯗ ꯏꯄꯥ ꯏꯁꯣꯔꯁꯦ ꯑꯁꯦꯡꯕ ꯑꯣꯏꯕꯖꯥꯠꯅꯤ ꯃꯣꯏ ꯏꯄꯥ ꯏꯁꯣꯔꯁꯦꯒ ꯍꯥꯏ ꯋꯥꯈꯜꯗꯤ ꯈꯜꯂꯒ ꯏꯁꯣꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯅꯨꯡ ꯌꯧꯅꯗꯤ ꯈꯪꯖꯗꯕꯤ ꯑꯗꯨꯒ ꯑꯩꯁꯤꯅ ꯑꯃꯨꯛ ꯍꯥꯏ ꯄꯨꯄꯨ ꯅꯣꯏꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯉꯗꯤ ꯕꯞꯇꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕꯗꯣ ꯌꯥꯝ ꯇꯧꯅꯤꯡꯉꯦ ꯁꯤꯅꯦꯕ ꯑꯩꯅꯀꯣ ꯃꯥꯅ ꯇꯧꯁꯤ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯌꯨ ꯌꯣꯜꯂꯝꯃꯦꯕꯀꯣ ꯉꯁꯥꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯄꯣꯛꯑꯃꯇꯨꯡꯁꯤꯗ ꯍꯣꯇꯦꯜꯁꯦ ꯐꯝꯃꯒ ꯌꯨꯁꯤ ꯌꯣꯜꯂꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯖꯔꯒꯁꯨ ꯑꯩꯗꯤ ꯅꯠꯇꯕꯗꯤ ꯑꯗꯨꯝ ꯇꯧꯔꯦꯗꯅꯀꯣ ꯌꯨꯁꯤ ꯌꯣꯜꯂꯦ ꯌꯨꯁꯤ ꯌꯣꯟꯕ ꯄꯣꯠꯁꯦ ꯁꯤꯠꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏ ꯆꯔꯆ ꯆꯠꯄ ꯀꯥꯎꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯦꯀꯣ ꯆꯠꯇ꯭ꯔꯦ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨꯝ ꯋꯥꯈꯜꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯏꯄꯥꯁꯦꯅ ꯀꯥꯎꯊꯣꯛꯈꯤꯕꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯌꯣꯜꯂꯀꯥꯟꯗ ꯄꯣꯠꯁꯦ ꯁꯤꯠꯇꯅ ꯑꯩꯈꯣꯏꯅ ꯂꯩꯔꯝꯗꯕ ꯈꯣꯠꯂꯝꯗꯕ ꯄꯣꯠ ꯆꯩ ꯀꯩꯀꯥꯁꯦ ꯂꯩꯖ ꯈꯣꯠꯆꯗ ꯇꯧꯔꯒꯅ ꯈꯔ ꯂꯩꯔꯀꯥꯟꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯌꯣꯟꯕ ꯌꯥꯔꯣꯏ ꯂꯩꯀꯥꯏꯗ ꯅꯤꯁꯥꯕꯟ ꯂꯣꯏ ꯊꯤꯡꯉꯛꯇꯅ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯪꯍꯜꯂꯝꯗꯦ ꯑꯗꯒꯤ ꯏꯃꯥꯁꯤꯅ ꯑꯩꯁꯦ ꯐꯣꯟ ꯇꯧꯔꯦ ꯏꯃꯥꯁꯤꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯁꯤꯗꯧꯔꯦ ꯍꯥꯏꯕꯗꯤ ꯏꯃꯥꯅ ꯈꯪꯖꯕꯗꯒꯤ ꯅꯪ ꯂꯥꯛꯑꯣ ꯈꯣꯠꯂꯣꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯑꯩꯁꯦ ꯀꯧꯔꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯀꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯒ ꯇꯧꯔꯒ ꯂꯥꯛꯑꯦ ꯏꯄꯥꯝꯗ ꯑꯗꯩ ꯏꯄꯥꯝꯗ ꯂꯥꯛꯑꯀꯥꯟꯗ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯦ ꯄꯤꯛꯏꯕꯀꯣ ꯑꯗꯨ ꯇꯧꯔꯒ ꯃꯥꯁꯦ ꯗꯥꯛꯇꯔꯗ ꯀꯩꯅꯣ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤ ꯏꯕꯥꯅꯤ ꯀꯣꯏꯆꯦꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯃꯥꯅ ꯐꯝꯃꯝꯕ ꯗꯨꯀꯥꯟ ꯀꯩꯀꯥꯁꯦ ꯁꯤꯟꯅꯔꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯑꯩ ꯏꯅꯥꯎꯄꯥ ꯑꯉꯥꯡ ꯂꯣꯏ ꯑꯣꯏꯔꯤ ꯍꯥꯏꯗꯤ ꯄꯥꯈꯪ ꯃꯆꯥ ꯂꯣꯏꯔꯤ ꯅꯨꯄꯤ ꯑꯃꯐꯥꯎ ꯊꯤꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯅꯨꯄꯥꯁꯤꯡꯁꯦ ꯅꯪꯅ ꯀꯣꯜꯂꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯇꯧꯔꯦ ꯑꯩ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯏꯌꯥꯝꯕꯗꯨ ꯅꯨꯄꯤ ꯊꯤꯔꯒ ꯃꯣꯏ ꯇꯣꯉꯥꯟ ꯍꯤꯡꯒꯣꯜ ꯂꯧꯔ ꯂꯩꯖꯈ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯑꯁꯤꯒꯤ ꯉꯁꯥꯏ ꯀꯩꯅꯣꯁꯦ ꯀꯥꯎꯈ꯭ꯔꯦꯕ ꯑꯩꯁꯦ ꯆꯔꯆꯀꯤ ꯀꯩꯅꯣꯁꯦ ꯄꯨꯔꯥ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯌꯣꯜꯂꯦ ꯀ꯭ꯋꯥ ꯌꯣꯜꯂꯦ ꯑꯗꯨꯝ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯨ ꯌꯣꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯑꯩ ꯆꯔꯆꯀꯨꯝꯕꯁꯦ ꯑꯗꯨꯝ ꯆꯠꯆꯅꯤꯡꯉꯒ ꯑꯩꯁꯦ ꯀꯗꯥꯏꯗ ꯆꯠꯇꯧꯅꯣꯁꯨ ꯈꯪꯗ꯭ꯔꯦꯗꯅꯀꯣ ꯁꯣꯝꯗ ꯏꯝꯐꯥꯜꯗ ꯑꯃꯨꯛ ꯌꯧꯔꯛꯑꯕꯅꯤꯅ ꯑꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯩꯐꯝ ꯅꯥꯀꯟꯗꯨꯗꯩꯗꯨꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏꯕ ꯃꯣꯏ ꯏꯃꯨꯡꯗ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯂꯩ ꯑꯗꯣ ꯃꯥ ꯃꯅꯥꯛꯁꯤꯗ ꯃꯥꯅ ꯅꯪ ꯀꯩꯅꯣ ꯇꯧꯔꯗꯤ ꯀꯥꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯑꯗꯨꯗꯩꯗꯨꯗꯁꯨ ꯑꯗꯨꯝ ꯀꯥꯕ ꯑꯃꯨꯛ ꯍꯧꯔꯦꯕ ꯑꯗꯨꯗꯩꯗ ꯀꯥꯕ ꯍꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯅꯣꯏꯒꯤ ꯇꯥꯏꯠ ꯄꯤꯕ ꯈꯣꯠꯄ ꯀꯥꯟꯁꯦ ꯀꯔꯤꯅꯣ ꯈꯪꯖꯗꯦꯕ ꯑꯩꯈꯣꯏꯗꯤ ꯄꯣꯠꯅꯅꯦ ꯍꯣꯇꯦꯜꯁꯦ ꯌꯨ ꯌꯣꯟꯕꯩ ꯄꯣꯠꯁꯦ ꯇꯞꯇꯥꯏꯅ ꯁꯤꯠꯂꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯨꯄꯥ 100 ꯑꯃ ꯀꯩꯃ ꯑꯗꯨꯝ ꯄꯤꯕ ꯀꯔꯤꯅꯣ ꯈꯪꯖꯗꯕ ꯑꯩꯈꯣꯏꯅꯀꯣ ꯅꯤꯌꯣꯝ ꯅꯥꯏꯅ ꯆꯪꯗꯕꯒꯤ ꯈꯪꯖꯗꯕꯅꯦꯕ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯑꯗꯨꯒ ꯈꯠꯂ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕꯁꯤꯗ ꯏꯁꯣꯔꯁꯤꯅ ꯆꯪꯌꯦꯡ ꯌꯥꯝ ꯇꯧꯔꯦ ꯑꯥꯕ ꯌꯥꯕꯕꯨ ꯁꯤꯕꯒꯤ ꯄꯩꯁꯥꯁꯦ ꯁꯨꯝ ꯇꯣꯟꯁꯤꯜꯂꯛ ꯍꯣꯇꯦꯜ ꯐꯝꯕ ꯄꯣꯠ ꯁꯤꯠꯂꯁꯨꯀꯣ ꯁꯨꯝ ꯇꯣꯟꯁꯤꯜꯂ ꯉꯁꯥꯏꯒꯤ ꯁꯨꯝ ꯇꯣꯟꯁꯤꯜꯂ ꯑꯩꯈꯣꯏꯁꯦ ꯃꯤꯒꯤ ꯄꯩꯁꯥꯁꯤꯅ ꯇꯣꯟꯕꯅꯤ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯁꯨꯝ ꯑꯗꯩ ꯂꯩꯕ ꯉꯝꯗꯕꯗꯩ ꯈꯔ ꯂꯩꯀꯥꯟꯗ ꯍꯟꯇꯛ ꯏꯚꯤꯛꯁꯟ ꯀꯩꯀꯥ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯍꯣꯇꯦꯜꯁꯦ ꯆꯥꯎꯅ ꯁꯥꯖꯕ ꯍꯣꯇꯦꯜ ꯗꯨꯀꯥꯟ ꯑꯅꯤꯁꯦ ꯂꯣꯏ ꯊꯨꯒꯥꯏꯕꯤꯈ꯭ꯔꯦ ꯂꯣꯏ ꯌꯥꯎꯈ꯭ꯔꯦꯕ ꯏꯚꯤꯛꯁꯟ ꯇꯧꯕꯗ ꯑꯗꯒꯤ ꯏꯕꯥꯅꯤꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯑꯗꯒꯤ ꯇꯧꯐꯝ ꯈꯪꯗꯅ ꯁꯤꯔ ꯍꯥꯏꯕ ꯈꯜꯂꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯋꯥꯕ ꯀꯥꯟꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯏꯁꯣꯔꯁꯤ ꯅꯧꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯅ ꯈꯜꯂꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯉꯀꯥꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯁꯤꯕꯨ ꯃꯤꯁꯤꯡ ꯉꯥꯡꯅꯕꯤꯔꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕ ꯌꯥꯝ ꯋꯥꯕꯅꯤ ꯑꯗꯨ ꯇꯧꯕꯅꯤ ꯑꯗꯥ ꯇꯧꯕꯅꯤ ꯍꯥꯎꯏ ꯂꯥꯏꯅꯤ ꯑꯗꯨꯅꯤ ꯑꯗꯥ ꯍꯥꯏ ꯑꯗꯒꯤ ꯑꯩꯁꯦ ꯐꯖꯅ ꯋꯥꯔꯁꯨ ꯏꯄꯥ ꯏꯁꯣꯔꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯃꯣꯏꯗꯗꯤ ꯑꯩ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯥꯏꯕꯁꯦ ꯃꯥꯏꯅ ꯀꯔꯤꯒꯨꯝꯕꯤ ꯈꯣꯏꯔꯝꯈꯤꯗ꯭ꯔꯦꯕ ꯑꯩꯗꯤ ꯃꯥꯏ ꯅꯤꯡꯈꯤꯕꯗꯒꯤ ꯑꯗꯨꯒ ꯅꯤꯡꯖꯩ ꯍꯥꯏꯕ ꯋꯥꯅꯤ ꯃꯌꯦꯛ ꯆꯨꯝꯅꯗꯤ ꯈꯪꯗꯕ ꯑꯗꯨꯒ ꯑꯩꯁꯦ ꯅꯤꯡꯉꯦ ꯃꯥꯁꯦ ꯅꯤꯡꯉꯀꯥꯟꯗ ꯋꯥꯕ ꯌꯥꯝ ꯋꯥꯔꯦ ꯑꯩꯅ ꯍꯥꯏꯔꯦ ꯑꯣ ꯃꯤꯅ ꯍꯥꯏꯅꯕꯅꯤ ꯏꯄꯥ ꯏꯁꯣꯔ ꯅꯪ ꯅꯅꯥꯛꯇ ꯆꯪꯖꯔꯛꯄꯁꯤ ꯏꯄꯥ ꯅꯪꯅ ꯆꯥꯡꯌꯦꯡ ꯌꯥꯝ ꯇꯧꯏ ꯍꯥꯏꯌꯦ ꯇꯧꯔꯤ ꯃꯥꯜꯂꯦ ꯅꯪꯅ ꯆꯥꯡꯌꯦꯡ ꯌꯥꯝ ꯇꯧꯕꯁꯨ ꯏꯄꯥ ꯑꯩꯗꯤ ꯅꯪꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯃꯉꯣꯟꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔ ꯍꯥꯏ ꯀꯞꯄꯦꯕ ꯑꯩꯁꯦ ꯅꯪ ꯆꯥꯡ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯤꯗ꯭ꯔꯦ ꯏꯄꯥ ꯅꯪꯗꯤ ꯊꯥꯗꯣꯛꯑꯣꯏ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯔꯦ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏ ꯅꯪ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯉꯤꯗꯣ ꯅꯤꯌꯣꯝ ꯂꯥꯜꯂꯦ ꯅꯤꯌꯣꯝ ꯂꯥꯟꯕꯅꯤꯅꯅꯦ ꯅꯪ ꯋꯥꯐꯝꯗ ꯇꯧꯔꯤꯅꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯪꯕꯁꯤꯗꯤ ꯐꯠꯇꯕ ꯌꯨ ꯌꯣꯟꯕ ꯌꯥꯗꯦ ꯑꯗꯒꯤ ꯅꯤꯁꯥ ꯄꯩꯁꯥ ꯆꯥꯕ ꯑꯩ ꯆꯥꯏ ꯀ꯭ꯋꯥ ꯆꯥꯏ ꯑꯗꯩ
ꯅꯤꯁꯥꯒꯁꯦ ꯆꯥꯏꯌꯦꯕ ꯑꯩꯁꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯆꯠꯆꯩ ꯍꯥꯏꯕ ꯋꯥꯅꯤ ꯌꯨ ꯊꯛꯇꯅ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅꯀꯣ ꯇꯧꯔꯤꯅꯦꯕ ꯆꯤꯖꯟ ꯆꯠꯄ ꯅꯨꯃꯤꯠꯁꯤꯗꯅ ꯑꯗꯨꯝ ꯀ꯭ꯋꯥꯗꯨꯝ ꯑꯣꯊꯣꯛꯑꯝꯃꯒ ꯑꯗꯨꯝ ꯆꯪꯕꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯀꯥꯟꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯅꯪ ꯅꯤꯁꯥ ꯄꯨꯁꯥ ꯂꯣꯏ ꯊꯥꯗꯣꯛꯑꯣ ꯑꯗꯨꯀꯥꯟꯗ ꯏꯁꯣꯔꯅ ꯆꯨꯝꯅ ꯆꯪꯖꯧꯅ ꯑꯗꯨ ꯇꯀꯥꯟꯗ ꯏꯁꯣꯔꯅ ꯅꯪ ꯂꯝꯕꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯏꯁꯣꯔꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯒꯤ ꯅꯪ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯆꯥꯡꯌꯦꯡ ꯇꯧꯔꯛꯏꯅꯤ ꯍꯥꯏꯕ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯁꯅꯨ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ ꯀꯥꯎꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯟꯅꯕꯤꯁꯤꯅ ꯁꯤꯟꯕꯗꯒꯤ ꯑꯁꯤꯒꯤ ꯅꯝꯕꯣꯜꯂꯣꯝꯗ ꯆꯔꯆ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯆꯔꯆꯁꯤꯗ ꯆꯠꯄ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯁꯦ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯈꯪꯕ ꯍꯧꯔꯛꯈ꯭ꯔꯦꯕ ꯈꯪꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯈꯣꯡ ꯍꯥꯝꯕꯗ ꯆꯨꯔꯨꯞꯁꯦ ꯊꯛꯇ꯭ꯔꯗꯤ ꯃꯈꯣꯡ ꯍꯥꯝꯕ ꯌꯥꯗꯕ ꯃꯤꯅꯦꯕꯀꯣ ꯍꯥꯝꯃꯝꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯆꯨꯔꯨꯞꯁꯤ ꯂꯧꯔꯨꯔꯒ ꯃꯥꯁꯦ ꯃꯈꯣꯡ ꯍꯥꯝꯕ ꯃꯤꯅꯦꯕ ꯑꯗꯨꯒ ꯏꯁꯣꯔꯗꯤ ꯑꯩꯅ ꯃꯥꯁꯦ ꯀꯧꯁꯟꯕꯅꯦ ꯃꯥꯅ ꯍꯥꯟꯅ ꯅꯤꯁꯥ ꯊꯥꯗꯣꯛꯈꯤꯗꯣꯏꯅꯦꯕ ꯑꯩꯅ ꯀꯣꯜꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯒꯤ ꯃꯥꯁꯦ ꯅꯣꯡꯃ ꯑꯃ ꯁꯟꯗꯦꯁꯦ ꯃꯥꯁꯦ ꯆꯔꯥ ꯍꯦꯟꯕ ꯍꯧꯔꯛꯑꯦꯕ ꯍꯥꯏꯕꯗꯤ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯑꯕꯅꯤꯅ ꯃꯥꯁꯦ ꯏꯁꯣꯔꯁꯦ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯅꯤꯡꯕ ꯍꯧꯔꯛꯈ꯭ꯔꯦꯕ ꯍꯧꯔꯛꯄꯗꯒꯤ ꯃꯥꯁꯤꯅ ꯅꯣꯡꯃ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯁꯤꯗ ꯅꯨꯡꯉꯥꯏꯖꯩ ꯅꯨꯃꯤꯠ ꯆꯔꯥ ꯍꯦꯜꯂꯒ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯄꯛꯈ꯭ꯔꯦꯕ ꯃꯇꯣꯟꯗ ꯀꯞꯄꯛꯑ ꯀꯥꯟꯁꯤꯗ ꯏꯄꯥ ꯏꯁꯣꯔ ꯃꯥꯅ ꯇꯧꯔꯝꯕ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯅ ꯍꯦꯛꯇ ꯃꯃꯤꯠ ꯎꯏꯁꯜꯂ ꯕꯗ꯭ꯔꯪ ꯍꯥꯏꯗꯣꯔꯛꯈ꯭ꯔꯦꯕ ꯑꯩꯁꯦ ꯉꯛꯑꯒ ꯇꯥꯔ ꯂꯩꯌꯦꯕ ꯑꯩꯁꯦ ꯆꯥꯛ ꯊꯣꯡꯉꯝꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨ ꯅꯨꯃꯤꯠꯇꯩ ꯃꯥꯁꯦ ꯌꯨ ꯍꯥꯏꯕ ꯊꯛꯈꯤꯗ꯭ꯔꯦ ꯑꯗꯒꯤ ꯆꯨꯔꯨꯞ ꯍꯥꯏꯕꯁꯦ ꯄꯨꯔꯥ ꯀꯛꯈ꯭ꯔꯦꯕ ꯑꯗ ꯑꯩꯁꯦ ꯉꯛꯑꯦ ꯑꯗ ꯑꯩꯁꯤꯅ ꯃꯥꯅ ꯍꯥꯏ ꯕꯕꯥ ꯅꯪ ꯑꯩ ꯉꯝꯕꯔꯥ ꯍꯪꯉꯦꯕꯀꯣ ꯃꯥꯅ ꯏꯆꯟ ꯑꯩꯅ ꯉꯝꯕ ꯅꯠꯇꯦ ꯏꯄꯥ ꯏꯁꯣꯔꯅ ꯂꯧꯊꯣꯛꯄꯤꯕꯅꯦ ꯑꯩꯁꯤ ꯃꯥꯒꯤ ꯑꯉꯛꯄꯁꯦ ꯑꯩ ꯉꯛꯄꯅꯦ ꯑꯩ ꯆꯨꯔꯨꯞꯁꯤ ꯊꯛꯇ꯭ꯔꯗꯤ ꯑꯩ ꯈꯣꯡ ꯍꯥꯝꯕ ꯉꯝꯗꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯝ ꯍꯦꯛ ꯐꯥꯎꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯉꯁꯥꯏꯒꯤ ꯃꯔꯛ ꯃꯔꯛꯇ ꯐꯥꯎꯔꯛꯑꯒꯁꯨ ꯃꯥ ꯏꯁꯣꯔꯁꯦ ꯈꯪꯅꯤꯡꯉꯒ ꯏꯁꯣꯔꯗ ꯏꯄꯥ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯈꯜꯍꯟꯕꯤꯒꯅꯨ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯝ ꯈꯜꯒꯤ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯤꯐꯥꯎꯁꯦ ꯃꯥꯁꯦ ꯌꯨꯁꯨ ꯊꯛꯇ꯭ꯔꯦ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯀꯥꯟꯗ ꯏꯄꯥ ꯏꯁꯣꯔꯅ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯍꯥꯏꯕꯁꯤꯃ ꯀꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨ ꯅꯨꯡ ꯀꯩꯀꯥꯁꯦ ꯑꯃꯠꯇ ꯌꯣꯟꯗ꯭ꯔꯕꯅꯤꯅ ꯏꯄꯥ ꯏꯁꯣꯔꯁꯤꯅ ꯂꯝꯕꯤꯁꯦ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯀꯥꯟꯗ ꯑꯣꯛꯇꯣ ꯑꯃ ꯂꯩꯔꯦ ꯑꯣꯛꯇꯣꯁꯦ ꯂꯩꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯑꯣꯛꯇꯣꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯇꯥꯏꯠꯁꯦ ꯐꯖꯅ ꯄꯤꯕ ꯍꯧꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯂꯩꯕ ꯉꯝꯗꯕꯅꯦꯕ ꯃꯤꯒꯤ ꯁꯦꯟ ꯊꯧꯔꯒ ꯂꯩꯐꯝ ꯂꯩꯇꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯕꯅꯦꯕ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯆꯪꯉꯛꯑꯒꯀꯣ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏ ꯏꯄꯥꯗ ꯊꯥꯖꯧ ꯄꯔꯕꯨꯗꯤ ꯁꯨꯛ ꯊꯥꯖꯧ ꯅꯪ ꯍꯤꯡꯒꯣꯜꯗ ꯆꯪꯉ ꯂꯩꯌꯨ ꯏꯄꯥꯗ ꯍꯥꯏꯌꯨ ꯅꯪꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯤꯐꯥꯎꯗꯅꯦ ꯅꯪ ꯃꯐꯝꯗꯨꯗ ꯃꯤ ꯀꯅꯥꯝ ꯆꯪꯕꯤꯔꯒꯅ ꯍꯥꯏ ꯏꯄꯥꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯄꯥꯅ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯍꯥꯏ ꯏꯃꯥꯟꯅꯕꯤꯁꯤꯅ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯩ ꯃꯄꯥ ꯏꯕꯥꯅꯤꯁꯦ ꯆꯪꯉꯀꯥꯟꯗ ꯑꯉꯛꯄꯅꯦꯕ ꯍꯟꯇꯛ ꯏꯀꯨꯏ ꯀꯨꯏꯗꯅꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯁꯦ ꯏꯁꯣꯔꯁꯦ ꯍꯦꯛ ꯑꯁꯦꯡꯕ ꯂꯧꯁꯟꯕꯗꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯁꯦ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯦ ꯌꯨꯝꯒꯁꯦ ꯁꯥꯖꯔꯝꯃꯦ ꯅꯨꯡꯁꯤꯠ ꯂꯥꯛꯄ ꯄꯥꯏꯊꯣꯛꯈꯤꯗꯅ ꯌꯨꯝꯁꯦ ꯂꯩꯇꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯩ ꯌꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯌꯨꯝꯁꯦ ꯁꯥꯖꯤꯟꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯒꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯥꯗ ꯂꯩꯔꯝꯕꯁꯦ ꯂꯣꯏꯅ ꯈꯥꯖꯤꯟꯗꯅꯀꯣ ꯑꯗꯩ ꯒꯦꯠꯀ ꯄꯥꯟꯗꯅ ꯍꯧꯖꯤꯛꯁꯦ ꯂꯩꯕ ꯉꯝꯃꯦꯕ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯁꯦ ꯍꯥꯟꯅ ꯌꯨꯝꯗ ꯂꯩ ꯉꯝꯃꯝꯗꯕꯁꯦ ꯍꯧꯖꯤꯛꯁꯦ ꯌꯨꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯔꯒꯅꯦ ꯃꯤꯁꯨ ꯀꯅꯥꯝ ꯂꯥꯛꯇꯕ ꯄꯩꯁꯥ ꯊꯧꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯍꯧꯖꯤꯛ ꯑꯉꯛꯄ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯥꯅꯤ ꯑꯊꯣꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯏꯁꯣꯔꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯣ ꯑꯩꯅ ꯑꯗꯨꯅꯦ ꯃꯔꯛꯁꯤꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯒꯗꯕ ꯑꯗꯨꯝ ꯁꯤꯁꯇꯔ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯅ ꯍꯧꯖꯤꯛꯇꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯇꯁꯦꯡꯅ ꯂꯧꯁꯤꯟꯖꯔꯦꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯈꯪꯖꯔꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯂꯧꯁꯤꯟꯖꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯨꯟꯁꯤꯒ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯍꯣꯡꯕꯅꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯕꯅꯤꯀꯣ ꯑꯁꯦ ꯁꯤꯁꯇꯔꯗꯗꯤ ꯀꯃꯥꯏꯅ ꯐꯥꯎꯕꯤ ꯑꯗꯨ ꯑꯩꯁꯦ ꯍꯥꯟꯅꯁꯦ ꯃꯤꯅꯒ ꯑꯩꯉꯣꯟꯗ ꯈꯇꯪ ꯋꯥꯁꯦ ꯀꯟꯅ ꯉꯥꯡꯉꯝꯕꯁꯦ ꯃꯤꯁꯦ ꯑꯩꯅꯅꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯅꯪꯗꯗꯤ ꯑꯗꯒꯤ ꯄꯩꯁꯥ ꯇꯣꯟꯕ ꯃꯤꯒꯁꯦ ꯑꯩꯅꯅꯦ ꯃꯁꯤ ꯁꯤꯈ꯭ꯔꯗꯤ ꯐꯅꯤ ꯄꯩꯁꯥꯁꯨ ꯌꯥꯝ ꯊꯧ ꯂꯥꯛꯏꯁꯦ ꯍꯥꯏ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯃꯛꯇꯕꯩꯅꯦꯕꯀꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯈꯪꯕ꯭ꯔꯥ ꯏꯄꯥ ꯏꯁꯣꯔꯁꯦ ꯑꯁꯦꯡꯕ ꯂꯧꯁꯟꯈꯤꯕꯗꯒꯤ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯅꯨꯡꯁꯤꯔꯝꯗꯕ ꯃꯤꯁꯤꯡꯁꯦ ꯑꯩꯁꯦ ꯃꯣꯏꯁꯦ ꯎꯔꯒ ꯅꯨꯡꯁꯤꯔꯛꯄꯤ ꯑꯗꯨꯒ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯊꯛꯇꯅ ꯆꯥꯗꯅ ꯉꯥꯎꯗꯅꯒ ꯂꯩꯕ ꯑꯗꯒꯤ ꯏꯁꯥ ꯄꯩꯁꯥꯒ ꯆꯥꯗꯅ ꯂꯩꯕ ꯃꯆꯤꯟ ꯃꯈꯥꯒ ꯊꯤꯔ ꯆꯠꯄꯁꯦ ꯑꯩꯅ ꯅꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯌꯦ ꯏꯁꯣꯔ ꯈꯪꯉꯗꯤ ꯅꯣꯏ ꯏꯁꯣꯔꯁꯦ ꯑꯁꯦꯡꯕ ꯈꯪꯉꯒꯗꯤ ꯅꯣꯏ ꯂꯣꯏꯅ ꯊꯥꯗꯣꯔꯛꯀꯅꯤꯀꯣ ꯅꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯁꯦ ꯈꯟꯕꯤꯕ ꯑꯩꯅ ꯃꯤ ꯍꯜꯂꯦꯂꯨꯌꯥ ꯃꯥꯅꯤ
ꯆꯥꯎꯕ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯥ ꯄꯨꯟꯁꯤꯗ ꯑꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯁꯤꯁꯇꯔꯒꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯋꯥꯍꯩꯁꯦ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯐꯥꯎꯖꯕꯁꯦ ꯌꯥꯝꯅ ꯁꯤꯁꯇꯔ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯀꯣ ꯍꯁꯕꯦꯟ ꯑꯗꯣ ꯏꯆꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯐꯦꯃꯤꯂꯤꯅꯤꯀꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯈꯟꯗꯣꯛꯄꯤꯕꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯕꯥꯏꯕꯜꯅ ꯍꯥꯏꯗ꯭ꯔꯦ ꯏꯃꯥ ꯄꯣꯛꯅꯨꯡꯗꯒꯤ ꯈꯟꯗꯣꯔꯛꯑꯦ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯐꯠꯂꯨꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯉꯥꯎꯁꯟꯅꯕ ꯇꯥꯔꯒꯁꯨ ꯑꯗꯨ ꯏꯁꯣꯔꯅ ꯃꯇꯥꯡ ꯆꯥꯕꯗ ꯃꯇꯝ ꯆꯥꯕꯗ ꯏꯄꯥꯅ ꯀꯧꯕꯤꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯃꯇꯤꯛ ꯂꯩ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯇꯁꯦꯡꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯐꯪꯉꯤ ꯑꯗꯨꯗꯤ ꯃꯈꯥ ꯍꯥꯏꯕꯤꯌꯨ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯅꯍꯥꯟꯁꯦ ꯃꯪꯁꯤꯗꯀꯣ ꯀꯩꯅꯣ ꯎꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯑꯩꯒ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩ ꯅꯨꯄꯥꯁꯤ ꯂꯩꯍꯧꯔꯒ ꯑꯩꯅ ꯍꯥꯟꯅ ꯆꯠꯂꯦꯕ ꯃꯥꯅ ꯊꯥꯔꯒ ꯆꯠꯄꯁꯤꯗꯩꯁꯤꯗ ꯂꯝꯕꯤ ꯑꯅꯤ ꯂꯩꯔꯝꯃꯦꯕ ꯂꯝꯕꯤ ꯑꯅꯤ ꯂꯩꯔꯝꯕꯁꯤꯗ ꯑꯩꯁꯦ ꯂꯝꯕꯤ ꯑꯅꯤꯁꯤ ꯃꯌꯥꯏꯁꯤꯗ ꯂꯦꯞꯄꯒ ꯑꯩꯁꯦ ꯆꯠꯐꯝ ꯈꯪꯗꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯉꯥꯏ ꯂꯩꯔꯝꯃꯦꯕ ꯉꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯂꯥꯛꯈꯤꯗꯕꯗꯒꯤ ꯑꯩꯅ ꯐꯣꯟꯁꯨ ꯄꯥꯏ ꯇꯧꯔꯝꯃꯦ ꯃꯪꯁꯦ ꯑꯗꯣ ꯑꯩꯅ ꯐꯣꯟꯁꯦ ꯇꯧꯕ ꯀꯥꯟꯗ ꯗꯗꯥ ꯅꯪ ꯂꯥꯛꯇꯦ ꯀꯩꯅꯣ ꯑꯩꯗꯤ ꯂꯝꯕꯤꯁꯦ ꯆꯠꯐꯝ ꯈꯪꯗ꯭ꯔꯦ ꯅꯪ ꯂꯥꯛꯑꯣ ꯀꯩꯅꯣ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯔ ꯃꯥꯅ ꯏꯃꯥꯟꯅꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯩ ꯃꯣꯏꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯦ ꯑꯩꯅ ꯑꯁ ꯅꯪꯅ ꯂꯝꯍꯥꯡꯁꯤꯗꯩꯗ ꯅꯃꯥꯟꯅꯕꯅ ꯂꯨꯗꯅ ꯑꯩ ꯂꯪꯊꯣꯛꯑꯝꯃꯤꯕꯣꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯤꯀꯞꯁꯦ ꯊꯣꯛꯈ꯭ꯔꯦꯕ ꯑꯩꯁꯦ ꯃꯤꯀꯞꯁꯦ ꯊꯣꯛꯄ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯃꯊꯪꯒꯤ ꯑꯃꯨꯛ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯃꯨꯛ ꯇꯨꯝꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯧꯒꯤ ꯀꯣꯠ ꯑꯅꯤꯗꯣ ꯐꯖꯅ ꯑꯃꯅ ꯀꯣꯠꯁꯦ ꯄꯤꯛ ꯊꯟꯅ ꯐꯧꯁꯦ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯃꯁꯤꯅ ꯄꯨꯔꯥ ꯈꯂꯤꯗ ꯂꯩꯔꯦꯕ ꯀꯣꯠ ꯑꯅꯤꯁꯦ ꯁꯝꯅꯅꯗꯤ ꯁꯥꯏꯌꯦꯕ ꯁꯥꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯅ ꯐꯧꯁꯦ ꯀꯣꯠ ꯑꯃ ꯈꯂꯤ ꯂꯩꯕꯁꯤꯗꯩ ꯈꯂꯤꯁꯦ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯇꯧꯊꯣꯛꯄ ꯂꯩꯗꯥꯏꯅꯦ ꯍꯤꯡꯒꯣꯜ ꯀꯣꯏꯔꯝꯗꯥꯏꯗ ꯇꯧꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯊꯣꯛꯑꯒ ꯂꯩꯕꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯨꯝꯃꯨꯛ ꯂꯩꯇꯪ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯨꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯧꯁꯦ ꯍꯥꯞꯄꯒ ꯑꯩꯅ ꯍꯩꯖꯟꯕ ꯍꯧꯔꯀꯥꯟꯁꯤda ꯅꯨꯄꯤ ꯑꯃꯈꯛꯅ ꯊꯣꯛꯂꯒ ꯑꯁ ꯅꯪꯅ ꯑꯗꯨꯗ ꯍꯩꯖꯜꯂꯤꯗꯣ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯈ꯭ꯔꯅꯤ ꯍꯣꯔꯅꯤ ꯑꯗꯨꯅ ꯃꯊꯛꯇ ꯀꯥꯔꯄꯦꯠꯂ ꯀꯩꯅꯣ ꯅꯥꯟꯅ ꯊꯥꯔꯒ ꯐꯖꯅ ꯍꯩꯖꯜꯂꯣ ꯑꯗꯨ ꯍꯩꯖꯟ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯐꯧꯗꯣ ꯑꯝꯇ ꯍꯩꯗꯣꯛꯑꯔꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅ ꯃꯤꯀꯞ ꯊꯣꯛꯑꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯗ ꯕꯕꯥ ꯅꯣꯏ ꯕꯥꯏꯕꯜꯗ ꯑꯥꯏꯗꯤꯌꯥ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯍꯪꯉꯦ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦꯕꯀꯣ ꯑꯩ ꯕꯥꯏꯕꯜ ꯀꯌꯥ ꯄꯥꯗꯦꯕꯀꯣ ꯑꯥꯏꯗꯤꯌꯥ ꯍꯥꯏꯕꯒ ꯌꯥꯎꯕ꯭ꯔꯅꯦ ꯁꯤꯅꯤ ꯑꯗꯨ ꯆꯤꯟꯗꯩ ꯊꯣꯛꯂꯛꯏꯅꯦꯀꯣ ꯑꯗꯒꯤ ꯃꯄꯥꯟ ꯌꯥꯎꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏ ꯑꯗꯩ ꯀꯩꯗꯧꯔꯦ ꯍꯥꯏ ꯑꯥꯏꯗꯤꯌꯥꯗꯨ 14 ꯌꯥꯝ ꯄꯥꯅꯤꯡꯉꯤꯉꯣ ꯁꯤꯅꯦꯕ ꯑꯩꯅ ꯑꯥꯏꯗꯤꯌꯥ 14 ꯌꯥꯝ ꯄꯥꯅꯤꯡꯉꯦ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯅ ꯄꯥꯕꯁꯤꯗ ꯃꯥꯗꯤ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯃꯣꯏ ꯃꯔꯣꯟꯗꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯃꯥꯅ ꯁꯤ ꯃꯦꯗꯥꯝ ꯍꯣꯏꯗ ꯀꯩꯗ ꯐꯖꯅ ꯍꯪꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯔꯦ ꯍꯥꯏꯔ ꯀꯥꯟꯗ ꯃꯦꯗꯥꯝ ꯍꯣꯏꯅꯁꯨ ꯑꯥꯔꯊꯕꯨꯗꯤ ꯍꯟꯇꯣꯛꯄꯤꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕ ꯃꯪꯗ ꯍꯜꯂꯦꯂꯨꯌꯥ ꯁꯤꯁꯇꯔꯒꯤꯅꯦ ꯑꯗꯣꯝꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯒꯤ ꯃꯌꯥꯝꯗ ꯈꯪꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯏꯁꯣꯔꯅ ꯊꯝꯕꯤꯔꯤꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯖꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯉꯝꯗꯦ ꯀꯣ ꯑꯗꯨꯅꯅꯤꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯏꯔꯥꯡ ꯃꯌꯥꯝ ꯊꯣꯛꯏꯁꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯅꯔꯤꯁꯤꯡꯁꯦ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗꯕꯩ ꯉꯥꯛꯇꯅꯦꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯕ ꯃꯇꯝꯗꯉꯁꯤ ꯁꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯏꯗꯣ ꯑꯍꯣꯡꯕ ꯂꯥꯛꯄꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯤ ꯄꯨꯡꯅꯨꯡꯇ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯁꯇꯔꯅ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯞꯄꯒ ꯑꯩꯁꯦ ꯍꯥꯟꯅ ꯑꯩ ꯏꯁꯣꯔꯗ ꯃꯆꯤꯟ ꯊꯤꯔꯣꯏ ꯑꯩ ꯍꯥꯟꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯍꯥꯏꯗꯣꯛꯄꯗꯣ ꯏꯁꯣꯔꯅ ꯄꯥꯝꯃꯦꯕ ꯁꯤꯁꯇꯔ ꯀꯣ ꯑꯩꯈꯣꯏꯁꯦꯉꯁꯤ ꯍꯥꯏꯖꯔꯤꯕ ꯑꯩꯁꯨ ꯐꯠꯇꯕ ꯑꯣꯏꯔꯝꯃꯤ ꯀꯩꯅꯣ ꯀꯣ ꯁꯤꯁꯇꯔ ꯀꯣ ꯑꯩꯁꯨ ꯐꯠꯇꯕ ꯑꯣꯏꯔꯝꯃꯤ ꯑꯩꯁꯨ ꯉꯥꯎꯁꯟꯅꯕ ꯑꯣꯏꯔꯝꯃꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯃꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯇꯨꯀꯠꯆꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯔꯤꯕ ꯊꯕꯛꯁꯤꯡ ꯋꯥꯍꯩꯁꯤꯡ ꯃꯊꯟꯇ ꯆꯤꯟꯗꯒꯤ ꯍꯥꯏꯅꯤꯡꯉꯛꯇꯕ ꯐꯥꯎꯔꯛꯄꯅꯤ ꯑꯁ ꯑꯩ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯥꯛꯄꯅꯤꯀꯣ ꯑꯗꯨꯒ ꯁꯤꯁꯇꯔꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯤꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯏꯄꯥꯅꯤ ꯍꯥꯏꯕꯗꯣ ꯆꯔꯆꯇ ꯑꯍꯥꯟꯕꯗ ꯁꯤꯁꯇꯔꯒꯤ ꯅꯨꯄꯥꯅ ꯊꯕꯛꯆꯠꯈꯤꯕ ꯃꯇꯝꯗ ꯔꯣꯝꯗ ꯂꯩꯕ ꯉꯝꯗꯦꯕ ꯀꯤꯕꯒꯤ ꯃꯔꯝꯅ ꯀꯣ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯍꯟꯕꯗꯒꯤꯗꯤ ꯑꯣꯖꯥ ꯄꯥꯁꯇꯔ ꯑꯃꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯕꯗꯒꯤꯗꯤ ꯍꯥꯟꯅ ꯀꯤꯔꯝꯕꯗꯣ ꯀꯤꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯔꯆꯇ ꯆꯠꯂꯒ
ꯑꯩꯒꯤ ꯁꯤꯁꯇꯔꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯍꯥꯏꯕ꯭ꯔꯥ ꯁꯦꯜ ꯊꯨꯝꯒꯤ ꯋꯥ ꯁꯣꯔꯤ ꯏꯆꯥꯅꯨꯄꯤꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤ ꯑꯃ ꯀꯣ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯣ ꯑꯁꯤꯒꯤꯁꯦ ꯁꯤꯁꯇꯔꯅꯦ ꯑꯁꯤꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯏꯁꯣꯔꯅ ꯌꯥꯝꯅ ꯐꯣꯡꯗꯣꯛꯍꯟꯕ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯇꯥꯕꯤ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯍꯥꯏꯖꯕꯁꯦ ꯌꯥꯝꯅ ꯃꯊꯧꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯃꯇꯝꯗꯁꯨ ꯇꯥꯏꯔ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯗꯕ ꯑꯃꯈꯛ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕꯅꯦ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯍꯥꯛꯇꯤ ꯍꯤꯡꯒꯠꯄ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕ ꯏꯄꯥꯅꯦꯕ ꯌꯥꯝ ꯊꯥꯒꯠꯂꯤ ꯌꯥꯝꯅ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯁꯤꯁꯇꯔ ꯀꯣ ꯑꯗꯨꯒ ꯑꯩ ꯁꯤꯁꯇꯔꯗ ꯁꯤꯁꯨ ꯍꯥꯏꯖꯒꯦ ꯌꯦꯡꯉꯨ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯃꯄꯨꯡ ꯐꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄꯥꯄꯤ ꯉꯥꯛꯇꯅꯤ ꯀꯣ ꯄꯥꯄꯤ ꯉꯥꯛꯇꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯀꯅꯥꯁꯨ ꯙꯔꯃ ꯆꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯄꯥꯞ ꯆꯦꯜꯂꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯒꯤ ꯁꯣꯊꯩ ꯍꯥꯏ ꯀꯣ ꯃꯔꯝ ꯑꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯄꯥꯄꯤꯅꯤ ꯄꯥꯄꯤ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯁꯤ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ ꯃꯄꯨꯡ ꯐꯥꯅ ꯁꯦꯡꯕ ꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯁꯤꯁꯇꯔꯒꯤ ꯄꯨꯟꯁꯤꯗ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕꯁꯤꯡꯗꯣ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯋꯥꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯗꯨꯒꯤ ꯄꯨꯝꯅꯃꯛꯇꯣ ꯁꯤꯁꯇꯔꯅ ꯀꯥꯎꯊꯣꯛꯄꯤꯔꯣꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯥꯛꯍꯟꯕꯤꯒꯅꯨ ꯉꯁꯤ ꯁꯤꯁꯇꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯐꯪꯖꯔꯤꯁꯦ ꯁꯤ ꯑꯆꯨꯝꯕ ꯂꯝꯕꯤꯅꯤ ꯁꯤꯗꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯁꯦ ꯑꯆꯨꯝꯕꯅꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯁꯇꯔ ꯑꯃꯁꯨꯡ ꯁꯤꯁꯇꯔꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯍꯦꯟꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯇꯧꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯁꯤꯁꯇꯔ ꯑꯃꯁꯨꯡ ꯁꯤꯁꯇꯔꯒꯤ ꯐꯦꯃꯤꯂꯤ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯌꯥꯝꯅ ꯇꯦꯁꯇꯤꯃꯣꯅꯤꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯁꯤꯁꯇꯔ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯍꯧꯅ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯕ ꯄꯥꯋꯔꯐꯨꯜꯁꯦ ꯑꯗꯣ ꯑꯁꯤꯃꯁꯨ ꯍꯪꯖꯒꯦ ꯁꯤꯁꯇꯔꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯀꯟꯕꯤꯌꯣ ꯃꯄꯨꯒꯤ ꯑꯩꯅ ꯁꯦꯝꯖꯕꯁꯦ ꯌꯦꯡꯕ ꯍꯧꯈꯤꯕꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯁꯤ ꯑꯩ ꯍꯥꯟꯅ ꯌꯦꯡꯗꯦ ꯍꯟꯗꯛ ꯑꯩ ꯍꯥꯟꯅ ꯑꯩ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯕꯗꯤ ꯆꯍꯤ ꯏꯆꯥꯅꯨꯄꯤ ꯄꯣꯛꯇ꯭ꯔꯤꯉꯩꯗꯩꯅꯤ ꯏꯆꯥꯅꯨꯄꯤ ꯆꯍꯤ 10 ꯁꯨꯔꯛꯀꯗꯧꯔꯕꯅꯤꯗꯅ ꯑꯗꯨ ꯑꯩ ꯁꯨꯡꯌꯦꯡ ꯌꯦꯡꯉꯨꯗꯦ ꯀꯩꯅꯣ ꯇꯧꯔꯨꯗꯦ ꯑꯗꯨꯒ ꯍꯟꯗꯛ ꯑꯩꯅ ꯏꯁꯣꯔ ꯑꯁꯦꯡꯕ ꯂꯝꯕꯤ ꯏꯁꯣꯔꯁꯦ ꯈꯪꯉꯛꯑꯕ ꯃꯇꯨꯡꯁꯦ ꯏꯁꯣꯔꯅ ꯑꯁꯦꯡꯕ ꯑꯩ ꯁꯣꯛꯄꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦꯡꯕ ꯍꯣꯡꯉꯛꯄ ꯃꯇꯝꯁꯦ ꯑꯁꯤꯗꯩꯁꯤꯗꯩꯁꯤꯗ ꯑꯩꯁꯦ ꯐꯣꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯀꯔꯤ ꯀꯔꯥꯁꯦ ꯑꯩ ꯇꯥꯅꯤꯡꯕ ꯍꯧꯔꯛꯈ꯭ꯔꯦꯕꯀꯣ ꯑꯗꯒꯤ ꯇꯨꯝꯕ ꯌꯥꯗꯕ ꯈꯣꯠꯇꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯒꯤ ꯑꯩ ꯑꯃꯁꯨ ꯀꯥꯎꯍꯧꯔꯦꯕ ꯑꯩꯁꯦ ꯅꯣꯡꯃ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣꯏ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯂꯥꯛꯀꯦ ꯇꯧꯔꯦꯕꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯂꯩꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯄꯨꯀꯠꯅ ꯈꯜꯂꯛꯑ ꯀꯥꯟꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯝꯁꯦ ꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯗꯥꯛꯇꯔ ꯄꯨꯕꯤꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯪ ꯀꯃꯥꯏꯅ ꯗꯥꯛꯇꯔ ꯄꯨꯗꯣꯏꯅꯣ ꯅꯥꯁꯨ ꯅꯥꯗꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗꯀꯣ ꯑꯗꯒꯤ ꯑꯩꯅ ꯑꯁ ꯑꯩꯁꯦ ꯈꯪꯗꯦ ꯁꯣꯔꯣꯛꯇꯒꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯑꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯏꯁꯣꯔ ꯌꯥꯗꯕ ꯊꯕꯛ ꯇꯧꯕꯒꯤꯅꯤ ꯑꯩ ꯈꯪꯉꯦꯕ ꯑꯗꯩ ꯑꯗ ꯃꯥꯅ ꯑꯗꯩ ꯑꯩꯅ ꯍꯥꯏ ꯑꯁ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯦꯗꯝ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ ꯑꯩꯈꯣꯏ ꯄꯥꯁꯇꯔ ꯃꯦꯗꯝꯁꯦ ꯅꯨꯄꯤꯁꯦ ꯁꯤ ꯃꯅꯥꯛꯇ ꯄꯨꯕꯤꯌꯨ ꯑꯩꯅ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯗꯨꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤꯅꯤꯀꯣ ꯑꯍꯤꯡ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯟꯖꯜꯂꯛꯑꯕꯅꯦ 10ꯕꯨ ꯇꯥꯗꯧꯔꯝꯅꯦ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯑꯩ ꯃꯑꯣꯡꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕꯁꯦ ꯃꯥꯁꯨ ꯄꯥꯈꯠꯇꯅ ꯃꯥꯁꯦ ꯑꯩꯈꯣꯏ ꯑꯣꯇꯣꯁꯦ ꯊꯧꯗꯣꯛꯑꯀꯥꯟꯗ ꯆꯠꯂꯀꯥꯟꯁꯤꯗ ꯑꯩꯁꯤꯅ ꯍꯦꯛꯇ ꯑꯉꯥꯎ ꯐꯩꯗꯧꯅ ꯐꯣꯟꯒ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯦꯗꯝꯁꯦ ꯃꯦꯗꯝ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩ ꯋꯥꯈꯜꯁꯤꯗ ꯀꯔꯤ ꯈꯜꯂꯦꯕ ꯑꯩ ꯗꯤꯁꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏ ꯄꯥꯁꯇꯔ ꯃꯅꯥꯛꯇ ꯌꯧꯔꯗꯤ ꯍꯤꯡꯉꯅꯤ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗ ꯑꯩꯅ ꯃꯦꯗꯝ ꯑꯩ ꯂꯥꯛꯑꯦ ꯅꯪ ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯊꯣꯡ ꯍꯥꯡꯇꯣꯛꯄꯤꯗꯕ ꯇꯧꯒꯅꯨꯀꯣ ꯀꯥꯏ ꯃꯦꯗꯝ ꯂꯥꯛꯑꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯑꯍꯤꯡꯁꯤꯗ ꯆꯠꯂꯀꯥꯟꯗ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯆꯠꯂꯀꯥꯟꯁꯤꯗ ꯃꯥꯁꯤꯅ ꯀꯩꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔ ꯑꯩꯅ ꯃꯦꯗꯝ ꯈꯪꯗꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯈꯅꯥꯎꯗꯒꯁꯨ ꯏꯐꯨꯟ ꯐꯨꯟꯂ ꯋꯥꯈꯜꯁꯦ ꯖꯤꯡ ꯂꯥꯎꯔꯒ ꯉꯧꯔꯤ ꯐꯩꯔꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯂꯥꯛꯀꯦ ꯇꯧꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦꯕ ꯈꯪꯉꯦꯕꯀꯣ ꯑꯗ ꯃꯦꯗꯝ ꯏꯄꯥ ꯏꯁꯣꯔ ꯂꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯥꯄꯣꯟꯇꯦ ꯍꯥꯏꯔꯒ ꯃꯥꯅ ꯑꯩ ꯈꯅꯥꯎ ꯀꯣꯛ ꯀꯩꯀꯥꯁꯦ ꯄꯥꯏꯔꯀꯥꯟꯗ ꯃꯥꯅ ꯄꯔꯊꯅꯥꯁꯦ ꯇꯧꯕꯤꯕꯅꯦꯕ ꯄꯔꯊꯅꯥꯁꯦ ꯇꯧꯕꯤꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯉꯥꯛꯇꯤ ꯐꯠꯇꯦꯕ ꯑꯩꯁꯦꯀꯣ ꯉꯥꯛꯁꯦ ꯐꯠꯇꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯉꯥꯛꯇꯪ ꯄꯣꯊꯥꯎ ꯍꯥꯏꯔꯀꯥꯟꯗ ꯑꯅꯤꯔꯛ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯇꯧꯋꯦꯕ ꯑꯃꯨꯛ ꯍꯟꯅ ꯑꯃꯨꯛ ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯁꯦ ꯈꯨꯗꯛꯇ ꯉꯁꯥꯏꯒꯤ ꯑꯩ ꯉꯥꯎꯇ꯭ꯔꯪ ꯐꯩꯗꯪꯒꯤ ꯇꯧꯔꯝꯕ ꯄꯣꯠꯁꯦ ꯑꯩꯁꯦ ꯈꯨꯗꯛꯇ ꯐꯕ ꯋꯥꯅꯤꯗ ꯐꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯍꯥꯏ ꯑꯗꯨꯗ ꯑꯩ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯁꯤꯅꯦꯕ ꯑꯩ ꯅꯨꯄꯥꯁꯤꯗ ꯑꯩꯅ ꯃꯦꯗꯝ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯁꯤꯗꯤ ꯍꯥꯏ ꯃꯦꯗꯝ ꯅꯣꯛꯑꯦꯕ ꯃꯦꯗꯝꯁꯤꯅ ꯑꯗꯨꯅꯤ ꯑꯉꯛꯄ ꯏꯁꯣꯔ ꯕꯥꯕꯨꯒꯤ ꯑꯉꯛꯄꯁꯦ ꯅꯣꯏ ꯈꯪꯗ ꯇꯧꯔꯤꯅꯤ ꯈꯣꯠꯇ ꯇꯧꯔꯤꯅꯤ ꯅꯪꯅꯤ ꯃꯥꯗꯤ ꯉꯝꯅ ꯉꯝꯃꯅꯤ ꯀꯥꯏꯅ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ
चलो अदुगा नंग ngasidi nuaina pothara dauni tumba yana ba hadana mana aigonda ai tumba se yade ba du magi madam gi dupa jina hai nang gona kaino toise nang gona psychiatric la ke tawba tumba yade je maram ma dile kari no hayo sine ba aigonda ko adagi aina akoi phone da akoi soka phaisagi ma lei dai ne adugum da download tawra sana ba je ai je ahin je tum da je sahi ma ning so na sana ba hin je kamala sana ba je dai je ok je lak pa ne ba sakit lak pa ne ba je adudagi mana nang adudi so na ya da ba thabak ne adudi so na su ya adudi ne aseng bi so kai no sang ba na te so na ya da ba thabak tawru ko no awa pham da ani hai adu tagine ko loina thado khri je kam adu degi hek yo ko yum je ro bai phone de yo mo ko sai dai na like ka thapi ne bai na phone je bai ba ki bi ne ba ai ni so ne ya ki ko ai phone bai ro phone ga ni ni hum ni bai de bi ne bai je adagi moi na ai phone jing ning su so gi wa pau lai de na ba adu ko mo yeng ko la hai ba de mai taw ba de ai je wa pau je dum yeng ko ta na kai taw ko de gi theng na ra pa ne ba wakanje nungaite dana wa pause chongi u kaino tara kan dum sha pothabi nungai ba wakhan ga je thauna taba de ai gona testimony tinga ba ai gona thoke ba haining a pom yaro ba ta so kai je yeng ga sum ai gonda mani simai sogi yam chawa thawrang ni ko yam harawi ai dom gi testimony ke ai hojik semjera ko semjera ga apot hapsarage upload tawrage sigi testimony si ado last aroi boy na ko akoi shori mati manga si pura mona khangna rabani maru ina Jesu Christ bu khangdriba aduga akoi gi kai haini akoi gi atopa nupa da traga so atopa nupi ko kena tawna leibasing mem leidana ko di mokhoi da ni han ba leitaba ai taw si chummi hai bai nungai hawraga lore kaina khanba mem leirangmani ko adugumba singduga adum na piningwa message am khathang pibi kai haini ai paishoda ai hamda khoram jari hai bedi aina phattaba lamse kaya chalura to su ko adagi aina papi thapok phara tawjar su ipa gi manak ta sanga ko matam da aina tawri khuding mak se ipa na loina kokpi hai ba amen ai gonda khang khare ba isa adu na aina pap taw atai so khuding mak ama du oiro aina ni ro matam ma se yade ba ipa ji da sanga ko matam da ai hangai ai ni shor ama maning ba matam da ai agi wakhan ji haji khali wakhan ji maine khalu ha bi khallo yade ba ipa ji da ina se ipa nang lambi se ba se ma khanga ba matum da ai isa patol da ipa ji nai gon ai gi wakhan ha na gi leiram ba phatta ba ji mana loi ni pok pi ra anau bu mo pok pi du ai ja ni nung shiba adagi ni kai no tok ba isa da matom phau rai ji ma ji ai na te ba ipa mana ai shopi ba gi da mak ta ne ba ai hana si ai mari mata oiro amo oiro moi na gon khatanga nga aina moi je yam khawninga me ba ado hajikti khangbra aina moi ji uba kano kyan nung si o moi ji ishor khangdabagi aina hana ishor khangdadana mi gona tawruri je moi ji ishor khangdabagi oiba jani ko haiba je masi kanana khanba ngamalino haba ipa ishor mana ne ba si madang haini hoi yam harawi aduga sister gi testimony asibu tabiba mayam pumnamakdasu ainasu haijaningi madudi Jesu Christ madi nungsibagi mapuni madi kanbiba lakpani hatokpa nang papini nang nungside nang lakano haiba lai nate papi gi manakta changba Jesu Christ ni ko phattaba mi gi manakta changba maramdi chanupi se masi mangki tare haduna tayong panbagi mi na inthokpa taragasu ne ai lei tayong panbagi mi amatana nangni nakta changdrasu nangoda nungsidrasu ai di nangoda nungsi haiduna nungsibiba mapuni ko maramaduna ai se adumaina tawi ai se tawki ai se lankhre haina khalliba ai kamaina pap koktoino haina khanjaba taragadi haujimak Jesu Christ bu lotion biu sister gi testimony asi aikoina tahanjabagi maramdi achumbado adomna khannaga adom hingba phangnabagini ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤ ꯅꯠꯇꯦꯀꯣ ꯁꯤꯗꯀꯣ ꯇꯥꯔꯤꯕ ꯃꯌꯥꯝ ꯏꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯤꯕ ꯃꯌꯥꯝꯅ ꯍꯤꯡꯕ ꯐꯪꯕ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯅꯁꯨ ꯃꯇꯝ ꯑꯃꯗ ꯂꯩꯕ ꯉꯝꯗꯗꯨꯅ ꯁꯤꯁꯇꯔꯒꯨꯃꯥꯏꯅ ꯁꯥꯈꯤ ꯄꯤꯊꯣꯛꯀꯦ ꯍꯥꯏꯔꯛꯀꯅꯦꯕꯀꯣ ꯍꯥꯂꯦꯂꯨꯌꯥ ꯃꯁꯤꯅꯤ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯑꯗꯣꯝꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯣꯝ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯣ ꯑꯩ ꯅꯝꯕꯔ ꯍꯥꯏꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯏꯁꯟꯕꯤꯌꯨ 84719299423
8471-929-423 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯒ ꯏꯁꯣꯔꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯗꯤ ꯁꯤꯁꯇꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯑꯩꯁꯨ ꯁꯦꯝꯖꯔꯒꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯁꯦꯞ ꯇꯧꯔꯒ ꯊꯝꯖꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯩꯒꯤꯁꯨ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯗ ꯐꯣꯟ ꯇꯧꯕꯤꯔꯛꯎꯀꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯊꯝꯃꯦ ꯊꯝꯃꯦ ꯑꯥ